ꯃꯣꯡꯒꯣꯜ ꯅꯠꯇꯅ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩꯒꯤ LB ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯆꯪꯕꯤꯔꯒ ꯑꯩꯒꯤ LBꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯏꯆꯤꯟ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯡ 8:30 ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯏꯆꯤꯟ ꯃꯌꯥꯝ ꯑꯩꯁꯨ ꯆꯥꯛ ꯆꯥꯅ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝꯒ ꯎꯅꯗꯕ ꯀꯨꯏꯔꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯦꯅ ꯁꯨꯝ LB ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯕꯅꯤ ꯏꯆꯤꯟ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯑꯩ ꯆꯥꯛ ꯆꯥꯒꯦꯅ ꯇꯧꯔꯤ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯂꯣꯏꯔꯗꯤ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯑꯣ ꯏꯆꯤꯟ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯋꯥꯎ ꯅꯝꯕꯗ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯏꯁꯩ ꯁꯨꯄꯔ ꯅꯍꯥꯝꯒꯥꯟꯖꯨ ꯅꯣꯏ ꯈꯨꯟꯗ ꯐꯤꯔꯣꯏ ꯑꯃ ꯂꯥꯛꯑꯝꯃꯤ ꯅꯪꯒ ꯏꯇꯩꯃꯒꯤ ꯏꯁꯩꯗꯨ ꯇꯥꯒꯦ ꯇꯧꯕ ꯃꯗꯨ ꯂꯣꯏꯕꯒ ꯇꯨꯀꯣꯗ ꯁꯣꯔꯥꯠ ꯂꯩꯕꯅꯤꯅ ꯁꯨꯝ ꯆꯠꯂꯦ ꯑꯗꯣ ꯏꯇꯩꯃ ꯂꯥꯛꯏ ꯆꯠꯂꯦꯒ ꯍꯥꯏꯔꯝꯗ꯭ꯔꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯣꯂꯤ ꯇꯝꯕꯗ ꯋꯥꯔꯝꯃꯅꯤ ꯆꯥꯗ꯭ꯔꯤ ꯕꯟꯗꯥ ꯆꯥꯏ ꯑꯣ ꯆꯥꯎ ꯆꯥꯎ ꯌꯥꯎꯁꯪ ꯍꯣꯂꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯕꯟꯗꯥ ꯆꯥꯕ ꯍꯧꯔꯕꯣ ꯆꯥꯗ꯭ꯔꯦ ꯕꯟꯗꯥ ꯆꯥꯏꯕ ꯑꯣ ꯏꯁꯩ ꯐꯥꯕ ꯂꯣꯏꯔꯕꯣ
ท้อง บอกโอ้โกนหลักกันโตบนิโก้นางวาราวาเด 하오에 너라 아침 통에 내 정작 싱추가 거 없네. 레비타도 꼬이람 거니? Ngasidi malagre. Saya live 타람을 그럼 또 보네. 페이스북다.
이건봐. 하오버네. 하요 하요. 하요 따게. 끝. 자꾸 쏘는다 그러니.
ꯆꯥꯃꯁ ꯑꯃ ꯄꯤꯔꯣ. ꯏꯁꯩ ꯍꯧꯔꯁꯦ ꯍꯥꯏꯕ. ꯑꯩ ꯍꯧꯖꯤꯛꯀꯤ ꯗꯥꯛꯇꯔꯒꯤ ꯔꯤꯁꯤꯞꯇꯣ ꯀꯥꯏ ꯊꯝꯃꯕ ꯊꯤ ꯐꯪꯗꯦ. ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯀꯣꯃꯦꯟꯁꯦ ꯀꯩꯗꯧꯗꯦ ꯀꯩꯗ ꯆꯪꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ. ꯍꯤꯗꯥꯛ ꯆꯥꯔꯤꯗꯣ ꯀꯩꯗꯧꯔꯒꯦ? ꯁꯥ ꯉꯝꯗ꯭ꯔꯣ? ꯀꯔꯤꯝ ꯇꯧꯗꯦꯗ ꯕꯦꯟꯊꯥꯎ. ꯀꯔꯤꯝꯇ ꯇꯧꯗꯦ. ꯑꯣ ꯔꯥꯖꯤꯕ ꯁꯔꯃ, ꯋꯥꯎ ꯊꯦꯡꯀ꯭ꯌꯨ. ꯍꯤꯗꯥꯛ ꯆꯥꯔꯤꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ. ꯀꯔꯤꯝ ꯇꯧꯗꯦꯗ ꯁꯨꯝ ꯆꯥꯔꯤꯃꯤ. ꯔꯥꯖꯤꯕ ꯁꯔꯃꯁꯦ ꯑꯩꯈꯣꯏ ꯀꯣꯔꯒꯥꯟꯗꯤꯒꯤꯗꯨꯔꯥ ꯈꯪꯗꯦ. ꯀꯣꯔꯒꯥꯟꯗꯤꯒꯤ ꯁꯔꯃꯔꯥ ꯑꯇꯣꯞꯄ ꯀꯅꯥꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯐꯪꯗꯦ. ꯀꯣꯔꯒꯥꯟꯗꯤ ꯁꯔꯃꯔꯣ? ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯅꯤ. ꯋꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯊꯥꯒꯠꯆꯔꯤ ꯔꯥꯖꯤꯕ ꯁꯔꯃ. ꯂꯥꯏꯚꯅꯤꯅ, ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯁꯤꯅ ꯁꯛ ꯃꯥꯏ ꯎꯅꯗꯕꯅꯤꯅ ꯀꯅꯥꯅ ꯍꯟꯕꯅꯣ ꯀꯅꯥꯅ ꯃꯈꯥ ꯑꯣꯏꯕꯅꯣ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ. ꯑꯗꯨꯕꯨ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯦ. ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯤꯕ ꯁꯔꯃ ꯑꯩꯒꯥꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛ ꯁꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯑꯣꯖꯥ ꯀꯩ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯖꯥ ꯖꯣꯏꯆꯟꯗ꯭ꯔ ꯈꯪꯕ꯭ꯔꯣ ꯑꯣꯖꯥ? ꯑꯩ ꯈꯪꯖꯕ ꯉꯝꯖꯗ꯭ꯔꯦ. ꯃꯥꯁꯦ ꯏꯁꯩ ꯁꯛꯄꯔꯥ ꯄꯨꯡꯖꯩꯕ꯭ꯔꯣ? ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯑꯩꯒꯥꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯡ ꯑꯃ ꯑꯩꯈꯣꯏ ꯁꯤꯒ ꯚꯥꯃꯣꯟ ꯃꯆꯥ ꯑꯃ ꯂꯩ ꯔꯥꯖꯤꯕ ꯁꯔꯃ ꯍꯥꯏꯅ. ꯑꯗꯣ ꯑꯩꯗꯤ ꯃꯉꯣꯟꯗ
ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯈꯥꯅꯤ ꯁꯔꯃ ꯍꯥꯏꯅ ꯀꯧꯔꯦ ꯃꯥ ꯑꯣꯏ ꯃꯥꯜꯂꯅ ꯏꯁꯩ ꯁꯛꯄ ꯑꯣꯖꯥꯅꯦ ꯑꯣ ꯑꯩ ꯈꯪꯗꯦ ꯎꯖꯗ꯭ꯔꯤ ꯀꯅꯥꯏ ꯂꯦꯡꯒꯥꯅꯣ ꯍꯧꯖꯤꯛꯀꯤ ꯖꯣꯏꯆꯟꯗ꯭ꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯒꯤ ꯏꯊꯛꯂꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯖꯥꯠꯅꯣ ꯑꯗꯣ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯦꯒꯥ ꯔꯥꯖꯤꯞꯅ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯉꯣꯟꯗꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯈꯪꯅ ꯆꯥꯟꯅꯒꯦ ꯑꯩ ꯀꯁꯥꯔ ꯁꯤꯜꯆꯔꯒꯤꯅꯤ ꯑꯍꯟꯅꯦ ꯏꯁꯩ ꯁꯛꯄꯒꯤ ꯑꯣꯖꯥꯅꯦ ꯑꯣ 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 ꯑꯣꯖꯥ ꯖꯣꯏꯆꯟꯗ꯭ꯔ ꯑꯍꯟ ꯈꯪꯉꯦ ꯅꯍꯥꯟꯃꯨꯛ ꯑꯃ ꯎꯈ꯭ꯔꯦ ꯅꯍꯥꯟ ꯎꯈ꯭ꯔꯦ ꯑꯍꯟ ꯌꯥꯝ ꯅꯨꯡꯁꯤ ꯑꯣꯖꯥꯗꯣ ꯃꯈꯣꯟ ꯌꯥꯝ ꯅꯨꯡꯁꯤ ꯑꯣꯖꯥꯗꯨꯕꯨ ꯑꯩꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯣꯖꯥꯗꯣ ꯑꯍꯟ ꯆꯍꯤ ꯌꯧꯔꯐꯥꯎ ꯏꯁꯩ ꯃꯈꯣꯟ ꯇꯥꯗꯦ ꯅꯍꯥꯟ ꯑꯩ ꯎꯕ ꯐꯪꯉꯦ ꯀꯅꯥꯒꯤꯅꯣ ꯐꯦꯁꯕꯨꯛꯇ ꯆꯦꯅꯦꯜ ꯑꯃꯗ ꯑꯩ ꯌꯦꯡꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥ ꯁꯔꯃ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯇꯥꯔꯒꯁꯨ ꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯀꯟꯇ꯭ꯔꯤ ꯑꯃꯃꯝ ꯑꯣꯏꯔꯝꯃꯤ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏ ꯑꯁꯥꯝ ꯀꯁꯥꯔ ꯁꯤꯜꯆꯔ ꯂꯣꯝꯗꯒꯤ ꯑꯩꯒꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯒ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯠ ꯁꯪꯀꯤꯔꯇꯟ ꯑꯁꯤꯕꯨ ꯌꯣꯛꯈꯠꯄꯤꯌꯨ ꯑꯩꯒꯤꯁꯨ ꯁꯪꯒꯤꯠ ꯕꯤദ്ꯌꯥꯂꯣꯏ ꯑꯃ ꯂꯤꯡꯈꯠꯆꯔꯤ ꯑꯉꯥꯡꯁꯤꯡ ꯄꯨꯡ ꯏꯁꯩ ꯃꯣꯏꯕꯨꯡ ꯁꯨꯝ ꯀꯩꯅꯣ ꯇꯧꯅ ꯑꯉꯥꯡꯁꯤꯡ ꯀ꯭ꯂꯥꯁ ꯆꯠꯊꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯉꯥꯡꯅꯦꯕ ꯑꯣ ꯑꯗꯨꯗꯤ ꯁꯔꯃ ꯍꯥꯏꯅ ꯁꯨꯝ ꯀꯧꯔꯒꯦ ꯕ꯭ꯔꯥꯍꯃꯣꯟ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯒꯨꯝꯅꯁꯨ ꯃꯤꯡ ꯀꯧꯅꯩ ꯀꯣ ꯅꯤꯌꯣꯝꯒꯤꯗꯤ ꯃꯤꯡ ꯀꯧꯕ ꯌꯥꯗꯦ ꯑꯩꯒꯥꯕꯨ ꯍꯥꯏꯔꯕꯁꯨ ꯑꯩꯒꯥ ꯃꯆꯥꯕꯨ ꯍꯥꯏꯔꯁꯨ ꯀꯧꯒꯗꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯁꯔꯃ ꯔꯥꯖꯤꯞ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯔꯥꯖꯤꯞ ꯁꯔꯃꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯡ ꯏꯁꯩ ꯇꯧꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯑꯩꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯨꯝ ꯌꯥꯎꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯆꯦꯅꯦꯜꯁꯨ ꯂꯩꯕꯅꯤ ꯑꯩꯗꯤ ꯄꯨꯡꯖꯩ ꯑꯣꯖꯥ ꯒꯨꯗ ꯊꯥꯒꯠꯆꯔꯤ ꯇꯧꯒꯗꯕꯅꯤ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯁꯤ ꯉꯥꯛꯀ ꯆꯠꯀꯗꯕꯅꯤꯀꯣ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤꯕꯨ ꯉꯥꯛ ꯆꯠꯀꯗꯕꯅꯤ ꯄꯨꯡꯁꯨ ꯇꯝꯃꯣ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯣ ꯀꯣ ꯑꯗꯨꯒ ꯔꯥꯖꯤꯞ ꯁꯔꯃ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯆꯦꯅꯦꯜ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯣꯡꯒꯣꯜ ꯁꯤꯡꯍ ꯍꯥꯏꯅꯀꯣ ꯑꯗꯨꯝ ꯁꯔꯁ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯃꯤꯡꯗ ꯃꯣꯡꯒꯣꯜ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤ ꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯁꯤꯌꯥꯔ ꯇꯧꯅꯁꯤ ꯑꯣꯖꯥꯅ ꯄꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯣꯖꯥꯒ ꯑꯩꯒ ꯐꯦꯁꯕꯨꯛꯇ ꯐ꯭ꯔꯦꯟ ꯂꯩꯕꯅꯦ ꯑꯣꯀꯦ ꯑꯠꯆꯥ ꯍꯧꯖꯤꯛ ꯈꯪꯉꯅꯤ ꯑꯩꯅ ꯅꯍꯥꯟꯒꯩ ꯈꯪꯗꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯆꯥꯅ ꯃꯌꯥꯝꯒꯤ ꯐꯦꯁꯕꯨꯛ ꯆꯦꯅꯦꯜꯗ ꯀꯣ ꯑꯩ ꯀꯣꯃꯦꯟ ꯃꯦꯁꯦꯖ ꯃꯇꯝ ꯆꯥꯅ ꯑꯩ ꯍꯟꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯣꯖꯥꯗꯤ ꯏꯁꯩ ꯁꯛꯄ ꯁꯨꯝ ꯀꯥꯕꯣꯛ ꯑꯩꯈꯣꯏ ꯁꯣꯝꯗ ꯆꯠꯄꯅꯤꯅ ꯃꯇꯝꯁꯦ ꯁꯪꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯁꯪꯕ ꯃꯇꯝꯗ ꯑꯩ ꯃꯌꯥꯝꯒꯤ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯩ ꯑꯣꯖꯥꯅ ꯁꯛꯄ ꯏꯁꯩ ꯑꯩ ꯑꯗꯨꯝ ꯇꯥꯏꯌꯦ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥ ꯍꯣꯏꯗꯤ ꯌꯥꯝꯅ ꯑꯍꯩꯕ ꯑꯣꯖꯥ ꯅꯠꯇꯦꯀꯣ ꯀꯁꯥꯔꯗ ꯂꯩꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯥꯗ ꯁꯨꯝ ꯊꯧꯒꯜ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯔꯥꯖꯤꯞ ꯅꯪꯅ ꯚꯥꯃꯣꯟ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯕꯨ ꯉꯥꯛꯅ ꯆꯠꯂꯤꯕ ꯄꯨꯡ ꯏꯁꯩ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯔꯤꯕꯗꯣ ꯀꯂꯥꯕꯨ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤꯕ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯇꯝꯕ ꯂꯦꯞꯀꯅꯨ ꯅꯪꯕꯨ ꯇꯥꯛꯄꯤꯔꯤꯕ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯅꯕ ꯆꯠꯀꯗꯕꯅꯤꯀꯣ ꯑꯣꯖꯥꯁꯨ ꯀꯨꯏꯔꯣꯏ ꯂꯣꯏꯁꯤꯜꯂꯅꯤ ꯄꯨꯡꯈꯥꯏ ꯑꯃꯇꯅꯤ ꯂꯥꯏꯚ ꯊꯥꯒꯗꯣꯏꯁꯦ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯗꯕ ꯍꯥꯏꯅ ꯑꯩ ꯆꯦꯅꯦꯜꯁꯦ ꯀꯣ ꯑꯣꯖꯥ ꯉꯁꯤꯁꯨ ꯑꯩ ꯆꯦꯅꯦꯜꯗ ꯚꯤꯗꯤꯑꯣ ꯊꯥꯡꯈꯤꯕꯅꯤ ꯀꯁꯥꯔꯗ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯒꯤꯀꯣ ꯔꯥꯖꯤꯞ ꯁꯔꯃꯗꯤ ꯄꯥꯕꯨꯡ ꯏꯃꯥ ꯂꯩꯔꯤꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯕꯪꯒ꯭ꯂꯥꯗꯦꯁ ꯀꯗꯥꯏ ꯃꯐꯝꯒꯤꯅꯣ ꯑꯗꯨ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ
ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯣꯖꯥꯅ ꯁꯛꯄ ꯏꯁꯩ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯔꯥꯖꯤꯕ ꯁꯔꯃ ꯕꯪꯒ꯭ꯂꯥꯗꯦꯁ ꯀꯗꯥꯏ ꯃꯐꯝꯒꯤꯅꯣ ꯑꯣꯖꯥꯗ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨ ꯋꯥꯎ ꯏꯃꯥꯏ ꯄꯦꯝꯃ ꯆꯤꯇ꯭ꯔꯥꯁꯦ ꯍꯧꯖꯤꯛꯇ ꯂꯥꯛꯏꯌꯦ ꯏꯃꯥꯏ ꯄꯦꯝꯃ ꯏꯃꯥꯏ ꯄꯦꯝꯃ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯔꯥꯖꯤꯕ ꯁꯔꯃ ꯕꯪꯒ꯭ꯂꯥꯗꯦꯁ ꯀꯗꯥꯏ ꯃꯐꯝꯒꯤꯅꯣ ꯅꯪꯒꯤ ꯂꯩꯐꯝ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯝꯇꯪ ꯑꯣꯖꯥꯗ ꯍꯥꯏꯔꯝꯃꯣ ꯍꯧꯖꯤꯛꯇ ꯆꯥꯕ ꯂꯣꯏꯔꯦ ꯏꯃꯥꯏ ꯄꯦꯝꯃ ꯌꯥꯝ ꯊꯦꯡꯉꯤꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯚꯥꯅꯨ ꯘꯥꯠ ꯇꯒꯤꯅꯤ ꯚꯥꯅꯨ ꯘꯥꯠ ꯑꯠꯆꯥ ꯑꯠꯆꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯀꯩꯕ ꯚꯥꯅꯨ ꯘꯥꯠ ꯕꯪꯒ꯭ꯂꯥꯗꯦꯁ ꯚꯥꯅꯨ ꯘꯥꯠꯇꯒꯤꯅꯤ ꯑꯣꯖꯥ ꯃꯃꯥ ꯕꯕꯥ ꯂꯣꯏꯅ ꯀꯜꯂꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝꯅꯦ ꯑꯩꯅ ꯑꯇꯣꯝꯕꯅꯤ ꯋꯥꯎ ꯍꯧꯖꯤꯛꯇ ꯆꯥꯕ ꯂꯣꯏꯔꯤ ꯏꯔꯣꯝꯕ ꯏꯔꯣꯝꯕ ꯍꯥꯎꯕꯅꯤ ꯍꯥꯎ ꯏꯪꯊꯝꯊꯥꯗ ꯏꯔꯣꯝꯕ ꯍꯥꯎꯔꯤ ꯍꯥꯏꯕꯅꯤ ꯔꯥꯖꯤꯕ ꯁꯔꯃ ꯐꯖꯅ ꯇꯝꯃꯣ ꯅꯪꯗꯤ ꯖꯥꯃꯨꯡ ꯑꯅꯤ ꯂꯩꯕꯅꯤꯅ ꯅꯪ ꯑꯇꯣꯝꯕꯅꯤꯅ ꯅꯪ ꯐꯖꯅ ꯇꯝꯕ ꯌꯥꯔꯦ ꯀꯣ ꯄꯥꯕꯨꯡꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯄꯨꯔꯤꯠ ꯌꯣꯖꯣꯃꯥꯟ ꯄꯨꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯑꯣ ꯚꯥꯅꯨꯒꯥꯁ ꯍꯥꯏꯕ ꯑꯣ ꯚꯥꯅꯨꯒꯥꯁ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯥꯏ ꯃꯗꯤ ꯚꯥꯅꯨꯒꯥꯁ ꯍꯥꯏꯕ GSS ꯚꯥꯅꯨꯒꯥꯁ ꯇꯥꯗꯣ ꯍꯥꯎ ꯕꯦꯟꯙꯧ ꯂꯥꯛꯑꯦ ꯑꯣ ꯚꯥꯅꯨꯒꯥꯁ ꯚꯥꯅꯨꯒꯥꯁ ꯊꯦꯡꯛ ꯌꯨ ꯔꯥꯖꯤꯕ ꯁꯔꯃ ꯊꯥꯒꯠꯆꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯚꯥꯅꯨꯒꯥꯁꯇꯒꯤ ꯑꯣꯖꯥꯒꯤ ꯍꯣꯏ ꯑꯣꯖꯥꯒꯤ ꯆꯦꯟꯅꯦꯜꯗ ꯆꯪꯉꯒ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯄꯨꯡ ꯐꯖꯅ ꯇꯝꯃꯨ ꯏꯁꯩ ꯐꯖꯅ ꯇꯝꯃꯨ ꯍꯣꯏ ꯍꯥꯏꯔꯦ ꯍꯥꯏꯌꯦ ꯍꯧꯔꯦ ꯕꯦꯟꯙꯧ ꯆꯪꯕ ꯅꯣꯛꯄ ꯍꯧꯔꯦ ꯅꯔꯃꯗꯥ ꯑꯣꯖꯥꯗꯤ ꯑꯣꯖꯥꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯠꯇꯦ ꯅꯥꯝ ꯀꯧ ꯁꯣꯟꯕ ꯃꯤ ꯍꯥꯏꯕꯗꯣ ꯔꯥꯖꯤꯕ ꯁꯔꯃꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯖꯥ ꯖꯣꯏꯆꯟꯗ꯭ꯔꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯔꯤ ꯍꯥꯏꯕ ꯔꯦꯕꯤꯇꯥꯒ ꯑꯩꯒ ꯄꯨꯜꯂꯒ ꯕꯤꯖꯤꯅꯦꯁ ꯇꯧꯒꯅꯦ ꯇꯧꯔꯣ ꯕꯦꯟꯙꯧꯗꯤ ꯃꯅꯤꯄꯨꯔꯒ ꯁꯝꯅꯗꯅ ꯕꯤꯖꯤꯅꯦꯁ ꯀꯟꯅ ꯇꯧꯔꯤꯃꯤ ꯅꯪꯅꯒ ꯉꯝꯃꯣꯏꯗ ꯅꯔꯃꯗꯥ ꯇꯧꯔꯣ ꯄꯩꯁꯥ ꯇꯥꯟꯕ ꯂꯦꯞꯀꯅꯨ ꯄꯥꯕꯨꯡꯗꯤ ꯀꯩꯕ ꯌꯣꯖꯃꯥꯟ ꯄꯨꯔꯤ ꯑꯗꯨꯒ ꯄꯨꯡꯒꯤ ꯎꯁꯨ ꯍꯜꯂꯦ ꯑꯣ ꯌꯥꯝ ꯐꯩ ꯌꯥꯝꯅ ꯐꯕ ꯕꯤꯗ꯭ꯌꯥꯅꯤ ꯌꯥꯝꯅ ꯐꯩ ꯁꯔꯃ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯣ ꯄꯨꯡꯁꯨ ꯌꯩꯔꯣ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡꯁꯨ ꯄꯥꯝꯃꯣ ꯑꯩꯗꯤ ꯆꯍꯤ 12 ꯄꯨꯡ ꯇꯝꯕ ꯍꯧꯔꯛꯄꯅꯦ ꯍꯧꯖꯤꯛ ꯆꯍꯤ 24 ꯐꯥꯔꯦ ꯋꯥꯎ ꯆꯍꯤ 12 ꯍꯧꯔꯒ 24 years ꯑꯗꯨꯗꯤ ꯅꯪ ꯁꯣꯔꯥꯠ ꯀꯟꯃ ꯌꯩꯕ ꯉꯝꯃꯝꯃꯅꯤ ꯕꯤꯅꯣꯏ ꯁꯤꯡꯍ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯕꯤꯅꯣꯏ ꯁꯤꯡꯍ ꯔꯥꯖꯤꯕ ꯁꯔꯃ ꯒꯨꯗ ꯖꯣꯕ 12 yearsꯇꯒꯤ ꯄꯨꯡ ꯇꯝꯕꯗꯨꯅ ꯍꯧꯖꯤꯛ
ꯆꯍꯤ 24 ꯐꯥꯔꯦ ꯋꯥꯎ ꯑꯗꯨꯗꯤ ꯁꯣꯔꯥꯠ ꯀꯟꯃ ꯐꯖꯅ ꯌꯩꯔꯝꯅꯤ ꯅꯃꯗ ꯎꯕꯥꯅꯤꯅ ꯍꯣꯠꯅꯔꯤ ꯁꯦ ꯃꯥꯏ ꯄꯥꯛꯃꯤꯟꯅꯁꯦ ꯑꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯕꯤꯖꯤꯅꯦꯁꯁꯦ ꯆꯥꯎ ꯇꯧꯗꯅ ꯄꯩꯁꯥ ꯈꯔ ꯄꯨꯒꯦ ꯕꯤꯅꯣꯏ ꯖꯣꯏ ꯍꯥꯏ ꯑꯗꯨꯅꯤ ꯔꯦꯕꯤꯇꯥ ꯃꯥꯏ ꯄꯥꯛꯑꯣ ꯑꯩꯗꯤ ꯀꯔꯤꯝ ꯈꯜꯂꯨꯗꯦꯗ ꯅꯃꯗꯥꯏ ꯈꯟꯅ ꯋꯥꯕꯤꯕ ꯋꯥꯔꯤꯅꯤ ꯐꯤ ꯄꯩꯌꯣꯝ ꯑꯗꯣ ꯌꯥꯜꯂ ꯆꯠꯄꯗ ꯑꯗꯨꯝ ꯃꯣꯏ ꯆꯪꯐꯝ ꯒꯦꯠꯇ ꯑꯗꯨꯝ ꯐꯝꯊꯈꯤꯗꯅ ꯏꯁꯣꯔ ꯀ꯭ꯔꯤꯄꯥꯅ ꯑꯣꯖꯥꯁꯤꯡꯒꯤ ꯕꯣꯔꯅ ꯂꯨꯍꯣꯡꯕ ꯀꯔꯃꯗꯤ ꯌꯩꯔꯦ ꯑꯗꯨꯝ ꯌꯥꯝꯅ ꯍꯩꯕꯗꯤ ꯅꯠꯇꯦ ꯍꯥꯏ ꯍꯣꯏ ꯁꯨꯝ ꯇꯧꯔꯒ ꯍꯩꯔꯛꯀꯗꯧꯅꯤ ꯈꯨꯔꯨꯝꯃꯛꯀꯅꯨ ꯍꯦ ꯍꯥꯏ ꯕꯤꯅꯣꯏꯁꯤꯡ ꯅꯦꯠ ꯃꯣꯔꯤꯁꯦ ꯍꯥꯏ ꯉꯁꯤꯡꯅ ꯏꯔꯣꯝꯕ ꯍꯥꯎꯔꯤ ꯍꯥꯏꯔꯤ ꯋꯥꯎ ꯐꯖꯅ ꯇꯝꯃꯨ ꯔꯥꯖꯤꯕ ꯁꯔꯃ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯃꯨꯛ ꯂꯨꯕ ꯅꯠ ꯁꯪꯀꯤꯔꯇꯟꯃꯨꯛ ꯆꯦꯛꯁꯤꯟꯕ ꯅꯠ ꯁꯪꯀꯤꯔꯇꯟꯕꯨ ꯂꯥꯏꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯍꯩꯈ꯭ꯔꯒꯗꯤ ꯀꯣꯝꯃꯦꯀꯣ ꯑꯗꯨꯕꯨ ꯔꯥꯖꯤꯕ ꯁꯔꯃ ꯅꯠ ꯁꯪꯀꯤꯔꯇꯟ ꯍꯥꯏꯕꯁꯤꯗꯤ ꯑꯣꯕꯣꯍꯂꯥ ꯇꯧꯕ ꯌꯥꯗꯦ ꯀꯣ ꯆꯥꯎꯊꯣꯛꯄ ꯌꯥꯗꯦ ꯄꯣꯡꯕ ꯌꯥꯗꯦ ꯐꯨꯇꯥꯅ ꯌꯥꯗꯦ ꯉꯛ ꯍꯥꯏꯒꯠꯄ ꯌꯥꯗꯦ ꯑꯩꯅ ꯍꯩꯔꯤꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯌꯥꯗꯦ ꯑꯩ ꯈꯔ ꯁꯣꯔꯥꯠ ꯀꯔꯃ ꯂꯨꯍꯣꯡꯕ ꯌꯩꯕ ꯉꯝꯃꯤ ꯑꯩ ꯅꯥꯏꯇꯣꯝ ꯑꯦꯛꯂꯥ ꯑꯩꯇꯣꯝꯅ ꯌꯩꯔꯒꯦ ꯋꯥꯈꯜ ꯈꯜꯂꯛꯄ ꯌꯥꯗꯦ ꯀꯣ ꯑꯩ ꯁꯣꯔꯥꯠ ꯌꯩꯕ ꯉꯝꯃꯦ ꯑꯩ ꯅꯥꯏꯇꯣꯝ ꯑꯣꯖꯥꯗꯩ ꯊꯣꯛꯑꯒ ꯌꯩꯔꯒꯦ ꯑꯗꯩꯗꯤ ꯅꯣꯛꯇ꯭ꯔꯗꯤ ꯀꯞꯁꯤꯔꯥ ꯍꯥꯏ ꯑꯗꯨꯒꯩꯗꯤ ꯑꯣꯖꯥ ꯅꯠꯇꯕꯤꯗ ꯑꯩ ꯅꯥꯏꯇꯣꯝ ꯆꯠꯂ ꯁꯛꯀꯦ ꯏꯁꯩ ꯑꯣꯖꯥ ꯅꯠꯇꯕꯤꯗ ꯑꯩ ꯏꯊꯣꯝꯅ ꯌꯩꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ ꯀꯣ ꯑꯩꯕꯨ ꯇꯥꯛꯄꯤꯔꯤꯕ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯅꯕ ꯆꯠꯄ ꯒꯨꯔꯨꯒꯤ ꯕꯥꯏꯛꯀ ꯏꯜꯂ ꯆꯠꯄ ꯒꯨꯔꯨ ꯃꯕꯨꯛ ꯅꯥꯍꯟꯗꯕ ꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯈꯥ ꯑꯃ ꯍꯩꯔꯒꯁꯨ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯒꯨꯔꯨꯗꯦꯕꯅ ꯀꯔꯤꯒꯨꯝꯕ ꯒꯨꯔꯨꯗꯦꯕꯒꯤ ꯊꯃꯣꯏꯗ ꯋꯥꯔꯧ ꯄꯨꯔꯧꯕ ꯑꯣꯏꯈ꯭ꯔꯒꯗꯤ ꯅꯪꯅ ꯕꯤꯗ꯭ꯌꯥ ꯑꯁꯨꯛ ꯌꯥꯝ ꯍꯩꯔꯒꯁꯨ ꯃꯍꯩ ꯌꯥꯜꯂꯣꯏ ꯀꯣ ꯅꯃꯗ ꯈꯔ ꯀꯞꯅꯤꯡꯕꯁꯤꯡꯒ ꯀꯞꯀꯅꯤ ꯍꯥꯏ ꯔꯥꯖꯤꯕ ꯁꯔꯃ ꯇꯥꯕ꯭ꯔꯥ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯇꯥꯛꯄ ꯅꯠꯇꯦ ꯅꯪꯒꯤ ꯑꯣꯖꯥꯅꯁꯨ ꯇꯥꯛꯑꯝꯒꯅꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯃꯤꯀꯣ ꯅꯪꯅ ꯑꯉꯥꯡꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯅ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯅꯕ ꯆꯠꯀꯗꯕꯅꯤ ꯀꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯇꯨꯡ ꯏꯜꯂꯒ ꯄꯨꯡ ꯌꯩꯕ ꯑꯣꯖꯥꯒꯤ ꯇꯨꯡ ꯏꯜꯂꯒ ꯏꯁꯩ ꯁꯛꯄ ꯐꯪꯉꯕ ꯄꯩꯁꯥ ꯂꯥꯂꯣꯁ ꯂꯨꯚꯤ ꯃꯇꯂꯕ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯕꯤꯗ꯭ꯌꯥ ꯃꯄꯨꯡ ꯐꯥꯕ ꯉꯝꯃꯣꯏ ꯅꯪꯅ ꯑꯣꯖꯥꯅ ꯈꯪꯅ ꯄꯤꯔꯛꯄ ꯑꯣꯖꯥꯅ ꯈꯔ ꯈꯥꯏꯔꯛꯄꯗꯣ ꯃꯗꯨ ꯄꯨꯔꯒ ꯂꯥꯛꯄ ꯑꯣꯖꯥꯅ ꯄꯩꯁꯥ ꯈ꯭ꯔꯦ ꯑꯩꯉꯣꯟꯗꯅ ꯂꯤꯛꯅ ꯄꯤꯔꯛꯏ ꯍꯥꯏꯗꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯄꯗꯒꯤ ꯅꯥꯏꯇꯣꯝ ꯌꯩꯅꯤꯡꯉꯛꯄ ꯂꯥꯛꯀꯅꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯉꯩꯗ ꯅꯪꯅ ꯌꯩꯔꯨꯕ ꯄꯨꯡ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏꯀꯣ ꯆꯨꯝꯃꯤ ꯑꯣꯖꯥ ꯕꯣꯛ ꯑꯦꯜꯕꯤ ꯊꯥꯗꯣꯏꯔꯥ ꯍꯥꯏ ꯁꯤꯔꯝꯗꯥꯏꯗ ꯀꯅꯥꯅ ꯁꯣꯔꯥꯠ ꯁꯣꯟꯕꯤꯒꯅꯤ ꯑꯗꯨꯅ ꯈꯔ ꯀꯩꯕ ꯇꯥꯟꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯅꯃꯗ ꯆꯨꯝꯃꯤ ꯕꯤꯅꯣꯏꯁꯤꯡꯁꯦ ꯑꯇꯣꯞꯄꯔ ꯈꯪꯗꯦ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯦ ꯑꯩꯒꯤ ꯂꯥꯏꯐ ꯊꯥꯔꯤꯕꯁꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯆꯨꯝꯃꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯔꯥꯖꯤꯕ ꯁꯔꯃ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯤ ꯄꯨꯝꯅꯃꯛꯇꯒꯤ ꯂꯨꯕ ꯅꯠ ꯁꯪꯀꯤꯔꯇꯟꯃꯨꯛ ꯂꯨꯕ ꯂꯩꯇꯦ ꯅꯠ ꯁꯪꯀꯤꯔꯇꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯖꯕ ꯃꯁꯛ ꯅꯥꯏꯕ ꯑꯣꯏꯖꯔꯒꯦ ꯑꯣꯖꯥ ꯃꯁꯨ ꯃꯪꯒꯣꯜ ꯍꯥꯏ ꯑꯗꯨꯅ ꯋꯥꯔꯜꯅ ꯌꯨꯅꯦꯁꯀꯣꯅ
ꯁꯦꯂꯦꯛꯁꯟ ꯇꯧꯔꯕ ꯑꯗꯨꯝꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟ ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯔꯥꯁ ꯀꯣ ꯌꯨꯅꯦꯁꯀꯣꯅ ꯁꯦꯂꯦꯛꯁꯟ ꯇꯧꯔꯕ ꯋꯥꯔꯜꯅ ꯃꯁꯛ ꯈꯪꯉꯕ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯄꯔꯐꯣꯔꯃꯦꯟꯁ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯛ ꯋꯥꯡ ꯂꯩꯈ꯭ꯔꯕꯅꯤꯀꯣ ꯔꯥꯖꯤꯕ ꯁꯔꯃ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯉꯁꯤꯗꯤ ꯆꯤꯇ꯭ꯔꯥꯁꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯤ ꯅꯍꯥꯟꯒꯩꯗꯤ ꯀꯣꯃꯦꯟ ꯇꯧꯔꯝꯃꯒ ꯍꯨꯔꯥꯟ ꯆꯦꯟꯕꯅꯤ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯅꯪꯅ ꯈꯟꯖꯕ ꯅꯪꯅ ꯅꯤꯡꯖꯕ ꯏꯁꯣꯔꯗ ꯁꯣꯜꯂꯒ ꯇꯨꯝꯕꯤꯔꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯣꯔꯅꯤꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯆꯤꯇ꯭ꯔꯥ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯍꯥꯛ ꯆꯪꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯀꯣꯃꯦꯟ ꯄꯥꯔꯣ ꯇꯥꯗꯣ ꯄꯥꯔꯤꯁꯤꯗꯤ ꯅꯔꯃꯗꯥ ꯄꯥꯔꯤꯁꯤꯗꯤ ꯅꯪꯅ ꯆꯨꯝꯃꯤ ꯍꯥꯏꯔꯦ ꯕꯦꯟꯙꯧ ꯔꯕꯤꯇꯥꯅ ꯑꯣꯏꯖꯔꯒꯦ ꯑꯣꯖꯥ ꯃꯪꯒꯣꯜ ꯍꯥꯏꯔꯦ ꯑꯩꯒꯤꯁꯨ ꯌꯨꯇꯨꯕ ꯂꯩꯕꯅꯦ ꯔꯥꯖꯤꯕ ꯁꯔꯃ ꯀꯧꯕꯅꯦ ꯑꯦꯀꯥꯎꯟ ꯃꯤꯡ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯔꯥꯖꯤꯕ ꯅꯪ ꯑꯣꯖꯥꯒꯤ ꯀꯣ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃꯗꯅꯦ ꯅꯪ ꯀꯣꯃꯦꯟ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯑꯣꯖꯥ ꯌꯦꯡꯒꯦꯀꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯚꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯖꯣꯏ ꯔꯥꯙꯦ ꯔꯥꯙꯦ ꯀꯨꯏꯔꯦꯗ ꯄ꯭ꯔꯚꯨ ꯎꯗꯕ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯔꯣ ꯄ꯭ꯔꯚꯨ ꯄꯔꯤꯀ꯭ꯔꯃꯥ ꯂꯣꯏꯔꯕ꯭ꯔꯥ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯅꯨꯒꯥꯁꯇꯒꯤ ꯚꯥꯃꯣꯟ ꯃꯆꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯔꯥꯖꯤꯕ ꯁꯔꯃ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒ ꯂꯥꯛꯄꯤꯗꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯄ꯭ꯔꯚꯨ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯃꯍꯥꯛꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯅꯨꯒꯥꯁꯀꯤꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯄꯨꯡ ꯇꯝꯃꯤ ꯃꯍꯥꯛꯀꯤ ꯆꯍꯤ 23 ꯇꯝꯃꯛꯄꯅ ꯍꯧꯖꯤꯛ 24 ꯏꯌꯥꯔꯁ ꯁꯨꯔꯦ ꯀꯌꯥ ꯀꯨꯏꯔꯦ ꯃꯍꯥꯛ ꯇꯝꯃꯛꯏ ꯏꯁꯩꯁꯤ ꯄꯨꯡꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯄ꯭ꯔꯚꯨ ꯏꯁꯣꯔꯒꯤ ꯅꯥꯝꯗ ꯄ꯭ꯔꯦꯃ ꯚꯛꯇꯤ ꯂꯩꯕ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯄ꯭ꯔꯚꯨ ꯑꯗꯨꯅ ꯔꯥꯖꯤꯕ ꯁꯔꯃ ꯐꯖꯅ ꯇꯝꯃꯨ ꯄꯨꯡ ꯌꯩꯕꯗ ꯑꯣꯖꯥ ꯌꯥꯅꯕ ꯆꯠꯂꯨ ꯑꯣꯖꯥꯅ ꯏꯕꯨꯡꯉꯣ ꯔꯥꯖꯤꯕ ꯁꯔꯃ ꯉꯥꯛꯇꯪ ꯂꯥꯛꯎ ꯑꯣꯖꯥꯒꯤꯗ ꯍꯥꯏꯅ ꯀꯧꯔꯛꯄꯗ ꯅꯪ ꯊꯕꯛ ꯁꯨꯏꯗꯣ ꯊꯥꯗꯣꯛꯑꯒ ꯆꯠꯀꯗꯕ ꯑꯣꯖꯥꯒꯤꯗ ꯔꯥꯖꯤꯕ ꯁꯔꯃ ꯀꯣ ꯅꯪꯒꯤ ꯑꯣꯖꯥꯗꯨꯅ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯗꯨꯅ ꯐꯤ ꯈꯔ ꯃꯣꯠꯂꯁꯨ ꯅꯪꯅ ꯁꯨꯕꯤꯕ ꯑꯣꯖꯥꯅ ꯁꯨꯒꯗꯕ ꯊꯕꯛꯇꯣ ꯅꯪꯅ ꯆꯣꯡꯁꯤꯜꯂ ꯁꯨꯕ ꯔꯥꯖꯤꯕ ꯁꯔꯃ ꯀꯣ ꯑꯣꯖꯥꯅ ꯄꯨꯡꯗꯨꯃ ꯍꯦꯛ ꯄꯥꯏꯒꯦꯅ ꯊꯣꯛꯄꯗ ꯅꯪꯅ ꯇꯥꯞ ꯄꯥꯏꯔ ꯄꯨꯊꯣꯛꯄ ꯑꯣꯖꯥꯒꯤ ꯀꯩꯒꯨꯝꯕ ꯇꯧꯕꯗ ꯅꯪꯅ ꯆꯤꯟꯁꯤꯟꯕ ꯑꯣꯖꯥꯗꯣ ꯄꯦꯟꯗ꯭ꯔꯅꯦ ꯑꯣꯖꯥꯗꯨꯅ ꯃꯕꯨꯡꯗ ꯍꯦꯛ ꯄꯦꯜꯂꯛꯄ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯨꯡꯁꯤ ꯐꯥꯎꯔꯛꯄ ꯅꯨꯃꯤꯠꯇ ꯔꯥꯖꯤꯕ ꯁꯔꯃ ꯅꯪꯉꯣꯟꯗ ꯕꯣꯔ ꯑꯥꯁꯤꯁ ꯃꯪꯒꯜ ꯄꯤꯔꯛꯄꯗ ꯅꯪ ꯄꯥꯅꯕ ꯂꯩꯔꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯣ ꯑꯗꯨꯅꯤ ꯒꯨꯔꯨ ꯀ꯭ꯔꯤꯄꯥ ꯍꯥꯏꯁꯤ ꯒꯨꯔꯨ ꯀ꯭ꯔꯤꯄꯥ ꯅꯠꯇꯅ ꯌꯥꯗꯦꯀꯣ ꯔꯥꯖꯤꯕ ꯁꯔꯃ ꯄ꯭ꯔꯚꯨ ꯁꯤꯔꯕꯥꯒꯤ ꯄ꯭ꯔꯚꯨ ꯑꯃ ꯃꯅꯤꯄꯨꯔꯤ ꯇꯨ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯂꯥꯛꯀꯅꯤ ꯄꯥꯎ ꯇꯥꯏꯅꯦ ꯄ꯭ꯔꯚꯨꯁꯨ ꯂꯥꯛꯎꯗꯅꯅꯦ ꯄ꯭ꯔꯚꯨ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗꯒꯤ ꯉꯝꯃꯣꯏ ꯄ꯭ꯔꯚꯨ ꯍꯧꯖꯤꯛ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯅ ꯃꯥꯔꯆ ꯐꯥꯎꯁꯤꯗꯤ ꯄ꯭ꯔꯚꯨ ꯃꯍꯥ ꯕꯤꯖꯤꯅꯤ ꯄ꯭ꯔꯚꯨ ꯏꯁꯩꯒꯤ ꯑꯗꯨꯒꯩꯗꯤ ꯑꯩꯒꯤ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯩ ꯑꯩꯒꯤ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯏꯒꯤ ꯍꯣꯂꯤ ꯁꯪꯀꯤꯔꯇꯟꯁꯨ ꯂꯩ ꯑꯩ ꯋꯥꯔꯛꯁꯣꯞꯁꯨ ꯂꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯍꯧꯖꯤꯛꯇꯤ ꯂꯥꯛꯄ ꯉꯝꯃꯣꯏ ꯁꯤꯔꯕꯥꯒꯤ ꯄ꯭ꯔꯚꯨ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯔꯥꯖꯤꯕ ꯁꯔꯃ ꯑꯣꯖꯥꯅ ꯍꯥꯏꯕ ꯋꯥꯍꯩ ꯆꯨꯝꯕ ꯆꯨꯝꯗꯕ ꯅꯪꯅ ꯑꯣꯖꯥꯒꯤ ꯋꯥꯁꯤꯕꯨ ꯂꯧꯁꯤꯜꯂꯒ ꯇꯥꯕꯒꯤꯗꯃꯛ ꯑꯣꯖꯥꯅ ꯁꯔꯃꯕꯨ ꯊꯥꯒꯠꯂꯤ ꯑꯣꯖꯥꯅꯁꯨ ꯃꯪꯒꯣꯜ ꯄꯤꯔꯤ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯑꯗꯨꯅ ꯅꯪꯕꯨ ꯇꯝꯕꯤꯔꯤꯕ ꯒꯨꯔꯨꯗꯦꯕ ꯅꯪꯅ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯑꯣꯏꯔꯁꯨ ꯑꯣꯖꯥꯗꯨꯅ ꯈꯦꯇ꯭ꯔꯤ ꯑꯣꯏꯔꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯒꯨꯔꯨ ꯍꯥꯏꯕꯁꯤꯗꯤ ꯖꯒꯠꯀꯤ ꯚꯒꯋꯥꯟꯅꯤꯀꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯨ ꯄꯨꯡꯁꯨ ꯇꯝꯃꯨ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯃꯆꯥ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕꯦꯗ ꯁꯥꯁꯇ꯭ꯔ ꯅꯤꯌꯣꯝ ꯅꯤꯇꯤ ꯄꯨꯖꯥꯒꯤ ꯄꯣꯠꯁꯤꯇꯤ ꯂꯣꯏꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯕꯤꯅꯣꯏ ꯊꯥꯒꯅꯤ ꯕꯣꯛꯀꯤ LB ꯕꯤꯅꯣꯏꯁꯦ ꯔꯦꯕꯤꯇꯥꯒ ꯑꯗꯨꯝ ꯁꯨꯅ ꯂꯩꯔꯦꯅꯦ ꯈꯪꯗ꯭ꯔꯦꯅꯦ ꯍꯥꯏꯁꯦ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯔꯣꯃꯦꯟ ꯍꯥꯏꯕ꯭ꯔꯥ ꯔꯣꯃꯦꯟ ꯑꯩꯈꯣꯏ ꯎꯕꯣꯛꯁꯨ ꯄꯂꯥ ꯏꯁꯩ ꯁꯛꯂꯝꯃꯤ ꯍꯥꯏ ꯐꯩ ꯑꯗꯨꯅ ꯔꯥꯖꯤꯕ ꯁꯔꯃ ꯒꯨꯔꯨꯗ
भक्ति प्रेम मर्यादा लेगदबनी गुरुदेव मनाक्ता नोप खेब जाते गुरुदेव मनाक फमीगदा क्वालांग चाब जाते गुरुदेव मनाक्ता फम मतमदा खोंगाई सटप जाते को ओजा होय दुदा विष्णुप्रियागा मैतैगसे पुंग इसै सकपा चनब्रा अखोय सिगा चनदे कुइरबे वारिंदा मोयगा खोयगा तत्नगिसे काउ 2000 कयादन काउ काउरे मोय खोय अमुक 19 कयादनो खोय सिलचर डीसी ऑफिसता विष्णुप्रियागा मैतैगा खोयगी लोनगी मतंगदा खरा प्रॉब्लम थोखि तगे मोय खोय पुंदे हौजी तुम मक्ता मोय विष्णुप्रियागी कीर्तनगुमा श्राद्धगुमा दम तौरपदगा पुंगजेबगा सुम हाइरकपर करिनो अदो खोय चत्ते मोगा खोगा सकपजे खितंग कनो तोबा मोयगिदी मवंग अमनिनको अदुना खोयगा मोगा पुंदे मॉर्निंग दा कमायना उदुनो सक वीडियो उगे हाइदो ngaire बेंदो रेबिता की एलबी बु चंगो होंगब्रो चाही क्या फारे चैनल अमा पारिबा मिसक अमना मीडियादा मियामदा सक उहंदबा चैनल दुबु कमाय तोदुनो अखोय सिददी चन्नदे अदो ब्राह्मण पुंग इसै तौबा सिंगदी अदुम चंगे मैतै इसै सकपा पुंग जैबदी चत्ते ओ सिददी चन्नदे अदो ब्राह्मण पुंग इसै तौबा सिंगदी अदुम चंगे अखोय सिगा मोयगा पुंदे मोय मोंगमनी लई हे नमदा नंग आई उद्रो होस्ट का चानरे नंगसे हैरमी नमदा हाइबा फेसबुक चैनल पानी सक उदबा चैनल मरे यूट्यूब चैनल लाइव थानी मसक उदबा चैनल अदुबु करीनो याम नुंगाइरे राजीव शर्मा मोदी जामना लांगे पुंग इसे होय होय शर्मा असिदी मीडिया निनको मदुई वारिदो सुनर रोइसिको हजिती अखोगी लोन से लोइना खंगबने अदुना मोगी वारिदो थामा थमग्रो मोय मोंगमने रेबिता उरे उरबने नमदा नंगो आइदि अमो उजदीने रेबिता गाइदो अदुना फजन तमो राजीव हो याम फजन तमो राजीव नोई दुगदी सोनात कर्मा कुंगरा तोय तोयना लई याम तोयब्रा हिबा सोराधा कर्मा से नोई बांग्लादेश ता नोई बांग्लादेश की लिसा से हाउरिका हाइबनी ऐ ngasiगी LB सिगे जाम नुंगाइरे अखोगी नुंसिरबा अखोगी राजीव आइदि नमदा से होस्तादो गुमनरबरा खलुरे अदुम खंगे ओजा ईश्वर कृपाना बातोन वाते ओ जाना फै तो इन चलो ओजा जाना चलो नाइतोम चलगसु फंग सादो ओजा सुयाम फंगे अना ओजा रखा कटपा लुहोंबा नोंगदा अनीगा जैबा जाउरे लुहोंबा नोंगदा अनी होंगा कमाय जैबा लुहोंबा नोंगदा अनीगा जैबा जाउरे नतेने नोंगदा करम हाइना जैबा लुहोंबानी नंग वारी सिदीबो अहानबा तारीबो राजीव लुहोंबा नोंगदा अनी जैबा इसे पुंग कया क्या रे होंगिबा राजीव
luhonga nongna ani jeide kamai jeino nangi ojadi ahan oirabra naha oiribra nungdhin marida amana nungdhangi tere makhai adwaida lore adu pesa kya kya phangi duga nongda ani jeida nungdhang nungdhin marida pung marida amana nungdhangi tere makhaida mari manga taruk tere pung mari पैसा क्या का फंगे लुहोंगबा मा सकपदा जैबदा ओजा दुदी दाउने आए अदु बाबा नोंग लुहोंगबा मा जैबदने कया का फंगे बा पैसा सेंदो सेल क्याम का फंगे हाइबनी अलिकपिदा अनि करी हनो नमदाई बेमा कैदौरे हाय नते अलिकपिदा अनि हाइसे लिसिंग अनि हाइरो लुहोंगबा मा जैबदा लिसिंग अनि लुहोंगबा अमदा ओइ मा बे फजन फंगने दुदी पुंग मरी दे लुहोंगबा मा नुंधिंगी तेरेम खाइ लुहोंगबा लुपा लिसिंग मरी फै फै नंगी ओजा दुदी अहल ओरब्रा नहा ओरिब्रा बेंदौ नो करे दाउना जारदी लुहोंगबा अमदा लिसिंग मरी मंगा जौबा जावरे ओ दाउना जारदी लुहोंगबा अमदा लिसिंग मरी मंगा जौबा जावरे भालो भालो दाउना जारदी हाइनु को मिने ताबदा फजदे नोमगी गोविंद कृपा लेरबदी सुम मरी मंगा फंगे ओजा दुमा हायु को मीडियादा लाइवटा मिने ताबदा फजदे को रंगी खाल लुहोंगबा इमौ नुपीदो फजखरे है थैंक यू धमाल दसु फजै वाओ आई लेये है रेबिता नमदा रील सेमगनी आइगी गुरु अनिने अमदी अहन ओरे अमन नहा ओ दाउना जारदी हाइनो को नोमगी गोविंदगी कृपा थौजा लेरबदी सुम मरी मंगा फंगबा जावरे ओजामा हायो को लेरदी कमेंट पीबा जात्र है ओ नमदादो रील सेमिए आइसु लोइसलनी कुइंथा तुमगे वारे सासे अदुना राजीव शर्मा होस्ट का माने नमदा नंगसे नमदा नंगना कमेंट पिरक्तर तादोदमु ngangeसे नर्मदा नंगे रेबिता कमेंट हंददना आइगोंदमु ताइनरेसे अदो राजीव शर्मा ओजाना हाय जोनी नंगे चैनल लेरदी ओजागी आईडी शॉर्ट वीडियो दा कमेंट तोरकन को लॉन्ग वीडियो अमदा चंगागा अदुगा ओजाई राजीव शर्मा ने हायदना लाइक तोरगा सब्सक्राइब तोसलो अदुगा नमानब सिंगदसु ओजागी चैनल से शेयर तौको हयेंसु लुहोंगबा लई डेट 23 दसु लुहोंगबा लई डेट 27 28 दा सोरात अनि लई मंगोलोयू इचा सिदी होस्टना कमेंट जेंगदना ngang dana sum leiba
ꯆꯥꯟꯅꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯇꯥꯗꯕ ꯐꯥꯒꯤ ꯅꯠꯇꯦ ꯍꯣꯏꯕ ꯅꯪꯅ ꯀꯣꯃꯦꯟ ꯄꯥꯕꯤꯗꯗꯅ ꯑꯩꯉꯣꯟꯗꯁꯨ ꯅꯞꯄꯤꯑꯦꯕꯁꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯈ꯭ꯔꯦꯕ ꯑꯩ ꯀꯣꯃꯦꯟ ꯄꯥꯔꯤꯁꯤꯗꯤ ꯔꯥꯖꯦꯁ ꯁꯔꯃ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯒꯨꯔꯨ ꯀ꯭ꯔꯤꯄꯥꯗꯒꯤ ꯅꯣꯡꯃꯒꯤ ꯇꯠꯇꯅ ꯅꯥꯝ ꯁꯣꯟꯕ ꯆꯠꯄ ꯉꯝꯕ ꯑꯣꯏꯌꯨ ꯑꯗꯨꯒ ꯅꯥꯝ ꯁꯣꯜꯂꯕꯗꯤ ꯆꯥꯕ ꯊꯛꯄ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯐꯖꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅꯤ ꯔꯦꯕꯤꯇꯥ ꯀꯣ ꯑꯗꯨꯅ ꯔꯥꯖꯦꯁ ꯁꯔꯃ ꯇꯥꯕ꯭ꯔꯥ ꯑꯣꯖꯥꯁꯨ ꯂꯣꯏꯁꯤꯟꯕ ꯇꯝꯖꯧꯔꯦ ꯏꯁꯣꯔ ꯀ꯭ꯔꯤꯄꯥꯅ ꯕꯥꯔꯇꯣꯟ ꯋꯥꯠꯇꯦ ꯑꯣꯖꯥ ꯒꯨꯗ ꯑꯗꯨꯅꯤ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥ ꯒꯨꯔꯨ ꯀ꯭ꯔꯤꯄꯥ ꯒꯨꯔꯨꯗꯦꯕꯅ ꯅꯨꯡꯁꯤꯔꯕꯗꯤ ꯅꯪ ꯁꯨꯝ ꯄꯨꯡ ꯆꯠꯀꯗꯧꯕꯅꯤꯀꯣ ꯑꯗꯨꯅ ꯑꯣꯖꯥ ꯌꯥꯅꯕ ꯆꯠꯂꯨ ꯅꯪꯒꯤ ꯒꯨꯔꯨꯗꯦꯕ ꯌꯥꯅꯕ ꯆꯠꯂꯨ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯑꯣꯖꯥꯁꯨ ꯂꯣꯏꯁꯟꯕ ꯃꯇꯝ ꯌꯧꯔꯦꯀꯣ ꯑꯣꯖꯥ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯗꯨꯝ ꯄꯨꯕꯤ ꯑꯗꯨꯅꯅꯤ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯑꯣꯖꯥ ꯃꯌꯥꯝꯗꯣ ꯌꯥꯅꯕꯒꯤꯗꯃꯛ ꯅꯪꯅ ꯑꯣꯖꯥꯒꯤ ꯚꯛꯇꯤ ꯄ꯭ꯔꯦꯝ ꯃꯥꯔꯖꯗꯥ ꯑꯣꯖꯥꯒꯤ ꯁꯦꯕꯥ ꯑꯣꯖꯥꯒꯤ ꯊꯧꯒꯜ ꯄꯨꯝꯅꯃꯛ ꯆꯤꯊ ꯌꯥꯗꯦ ꯑꯗꯣ ꯀꯣꯃꯦꯟ ꯄꯥꯎ ꯄꯥꯔꯤꯁꯤꯗꯤ ꯅꯣꯏꯗꯤ ꯇꯥꯗꯦꯗꯨꯒ ꯑꯩ ꯀꯣꯃꯦꯟ ꯄꯥꯔꯤꯁꯤꯗꯤ ꯔꯦꯕꯤꯇꯥꯅ ꯍꯥ ꯅꯣꯛꯈꯔꯦ ꯑꯗꯨꯅꯤ ꯔꯥꯖꯦꯁ ꯁꯔꯃ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯅꯕ ꯆꯠꯂꯣ ꯑꯣꯖꯥꯁꯨ ꯂꯣꯏꯁꯜꯂꯒꯦꯀꯣ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯦ ꯅꯪꯒꯤ ꯆꯦꯅꯦꯜ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯇꯧꯔꯝꯃꯨ ꯅꯔꯃꯗꯥ ꯔꯥꯖꯤꯕ ꯁꯔꯃꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯚꯥꯅꯨꯒꯥꯠꯀꯤꯅꯤ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯁꯣꯔ ꯀ꯭ꯔꯤꯄꯥꯒꯤ ꯉꯥꯛꯇꯅꯤ ꯁꯦꯕꯥ ꯐꯪꯗꯕ ꯉꯛꯁꯝ ꯃꯔꯤ ꯆꯤꯡꯁꯤꯜꯂꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯔꯥꯖꯦꯁ ꯁꯔꯃ ꯑꯗꯣ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯗꯣ ꯅꯪ ꯁꯤꯌꯥꯔ ꯇꯧꯀꯣ ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏ ꯕꯦꯟꯗꯧ ꯔꯦꯕꯤꯇꯥ ꯅꯔꯃꯗꯥ ꯔꯥꯖꯦꯁ ꯁꯔꯃꯁꯦ ꯃꯥꯏ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯔꯥꯖꯦꯁ ꯁꯔꯃ ꯍꯥꯏꯅ ꯂꯩꯕꯅꯤ ꯃꯥꯒꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯚꯥꯅꯨꯒꯥꯠꯀꯤꯅꯤ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯏꯅꯥꯎꯁꯦ ꯑꯉꯥꯡꯅꯤ ꯄꯨꯡꯖꯩꯔꯤꯅꯤ ꯀꯣ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯃꯃꯤꯡ ꯔꯥꯖꯦꯁ ꯁꯔꯃ ꯍꯥꯏꯅ ꯂꯩꯕꯅꯦ ꯌꯨꯇꯨꯕ ꯑꯦꯀꯥꯎꯟꯁꯨ ꯔꯥꯖꯦꯁ ꯁꯔꯃ ꯍꯥꯏꯅ ꯂꯩꯕꯅꯤ ꯍꯣꯏ ꯂꯩꯕꯗꯣ ꯑꯣꯖꯥꯒꯤ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃꯗ ꯌꯨꯇ꯭ꯌꯨꯕꯇꯅꯦ ꯀꯣꯃꯦꯟ ꯑꯃ ꯊꯔꯝꯃꯣꯕꯀꯣ ꯑꯗꯨꯗꯤ ꯑꯣꯇꯣꯃꯦꯇꯤꯛ ꯁꯨꯝ ꯂꯥꯛꯑꯅꯦꯕ ꯌꯥꯏꯀꯣ ꯌꯥꯔꯦꯀꯣ ꯔꯥꯖꯦꯁ ꯁꯔꯃ ꯑꯣꯖꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯅꯪ ꯀꯣꯃꯦꯟ ꯑꯃ ꯊꯔꯝꯃꯣ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯣꯕꯀꯣ ꯀꯣꯃꯦꯟ ꯑꯃ ꯊꯔꯝꯃꯣ ꯂꯥꯏꯛ ꯇꯧꯔꯒ ꯑꯣꯖꯥ ꯔꯥꯖꯦꯁ ꯁꯔꯃꯅꯤ ꯍꯥꯏꯅ ꯀꯣ ꯅꯔꯃꯗꯥ ꯀꯔꯤꯒꯤ ꯅꯣꯛꯂꯤꯅꯣ ꯍꯥꯏ ꯅꯔꯃꯗꯥ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯃꯤꯁꯨ ꯂꯥꯛꯅꯗ꯭ꯔꯦ ꯑꯗꯣ ꯇꯥꯗꯁꯨ ꯋꯥꯔꯦ ꯉꯁꯤ ꯏꯁꯩ ꯆꯠꯂꯨꯕꯒꯤ ꯈꯔ ꯉꯟꯅ ꯄꯣꯊꯥꯒꯦ ꯅꯔꯃꯗꯥ ꯀꯔꯤꯒꯤ ꯅꯣꯛꯂꯤꯅꯣ ꯑꯩꯈꯣꯏ ꯅꯔꯃꯗꯥꯗꯤ ꯅꯣꯛꯄꯅ ꯃꯥꯏ ꯃꯊꯧꯅꯤ ꯇꯧꯈ꯭ꯔꯕꯅꯤ ꯑꯣꯖꯥ ꯉꯁꯥꯏ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯗꯣ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯆꯪꯉꯧꯀꯣ ꯍꯣꯁꯅ ꯉꯥꯡꯂꯒ ꯑꯩꯈꯣꯏ ꯇꯥꯁꯤ ꯇꯥꯗꯨꯒꯤ ꯑꯦꯜꯕꯤꯒꯤ ꯀꯣꯃꯦꯟꯁꯦ ꯃꯊꯛꯇ ꯄꯥꯅ ꯂꯩꯔꯦ ꯀꯣꯃꯦꯟ ꯄꯥꯗꯕ ꯄꯥꯔꯤꯁꯤꯗꯤꯅ ꯀꯣꯃꯦꯟ ꯄꯥꯔꯤꯁꯤꯗꯤ ꯇꯧꯈ꯭ꯔꯕꯅꯤ ꯑꯣꯖꯥ ꯉꯁꯥꯏ ꯊꯥꯒꯠꯂꯛꯄꯗ ꯚꯤꯗꯤꯑꯣꯗ ꯑꯣꯀꯦ ꯍꯣꯁꯅ ꯉꯥꯡꯂꯒ ꯑꯩꯈꯣꯏ ꯇꯥꯁꯤ ꯇꯥꯗꯨꯒꯤ ꯑꯦꯜꯕꯤꯒꯤ ꯀꯣꯃꯦꯟꯁꯦ ꯃꯊꯛꯇ ꯄꯥꯅ ꯂꯩꯔꯦ ꯀꯣꯃꯦꯟ ꯄꯥꯗꯕ ꯄꯥꯏꯌꯦ ꯅꯣꯏ ꯂꯣꯏ ꯄꯥꯏꯅꯦ ꯅꯣꯏꯕꯣ ꯑꯂꯥꯛꯄ ꯀꯣꯝꯃꯦꯟꯅꯤ ꯑꯩꯅ ꯄꯥꯔꯤꯁꯤꯅ ꯑꯂꯥꯛꯄ ꯀꯣꯝꯃꯦꯟꯅꯤꯀꯣ ꯄꯥꯔꯤꯁꯦ ꯍꯣꯏ ꯇꯥꯁꯤ ꯔꯦꯕꯤꯇꯥ ꯅꯪꯒ ꯃꯥꯟꯅꯔꯣ ꯍꯣꯏ ꯃꯊꯟꯇ ꯉꯥꯡꯕꯁꯦ ꯄꯥꯡꯒꯜ ꯍꯥꯞꯂꯤꯅꯤ ꯅꯔꯃꯗꯥ ꯄꯥꯗꯦ ꯄꯥꯔꯤꯁꯤꯗꯤꯅ ꯀꯣꯃꯦꯟ ꯑꯇꯩ ꯂꯥꯛꯇꯦ ꯄꯥꯔꯤꯁꯤꯗꯤ ꯑꯩ ꯄꯥꯔ ꯆꯠꯂꯤꯁꯤꯗꯤ ꯅꯣꯏ ꯇꯥꯗ꯭ꯔꯒ ꯑꯩ ꯄꯥꯔꯤꯁꯤꯗꯤ ꯅꯔꯃꯗꯥ ꯅꯣꯛꯈ꯭ꯔꯦ ꯅꯔꯃꯗꯥꯗꯤ ꯃꯈꯣꯟ ꯇꯥꯗ ꯃꯥꯜꯂꯦ ꯏꯁꯩ ꯁꯛꯄꯒꯤ ꯇꯥꯕꯅ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯂꯩꯅꯤ ꯄꯥꯗꯦ ꯍꯥꯏꯌꯦ
ꯄꯥꯔꯤꯁꯨ ꯄꯥꯗꯦꯇꯅꯤ ꯃꯥ ꯍꯥꯏꯕ ꯑꯣꯀꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯦꯟꯙꯧ ꯔꯦꯕꯤꯇꯥ ꯑꯗꯩ ꯅꯔꯃꯗꯥ ꯉꯁꯤꯒꯤꯗꯤ LB ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯇꯥꯗꯣꯁꯨ ꯇꯨꯝꯃꯒꯦ ꯄꯣꯊꯥꯔꯒꯦ ꯅꯥ ꯌꯦꯛꯇ ꯃꯊꯪ ꯑꯗꯨꯝ ꯇꯥꯕ ꯍꯩꯕꯁꯦ ꯄꯨꯟꯁꯤ ꯍꯥꯞꯄꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯨ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯀꯩꯒꯨꯝꯕ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯊꯥꯔꯒꯁꯨ ꯑꯃꯨꯛ ꯋꯥꯔꯤ ꯁꯨꯅꯁꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯩꯁꯨ ꯀꯨꯏꯔꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯇꯨꯡꯗ ꯅꯔꯃꯗꯥꯗ ꯍꯪꯉꯨꯗꯅ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯣꯖꯥ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯒꯨꯗ ꯅꯥꯏꯠ ꯅꯔꯃꯗꯥ ꯔꯥꯖꯦꯁ ꯁꯔꯃ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯇꯨꯝꯕꯤꯔꯣ ꯑꯣꯀꯦ ꯇꯨꯝꯃꯒꯦ ꯕꯦꯟꯙꯧ ꯔꯦꯕꯤꯇꯥ ꯔꯥꯖꯦꯁ ꯁꯔꯃꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯅꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯦ ꯇꯨꯝꯗꯦ ꯅꯔꯃꯗꯥ ꯀꯥꯏ ꯇꯨꯝꯒꯅꯤ ꯃꯥꯒꯤ ꯕꯥꯔꯣ ꯃꯇꯨꯡ ꯑꯦꯛꯇꯅꯦ ꯑꯩ ꯈꯪꯉꯤ ꯃꯥ ꯔꯤꯜ ꯁꯦꯝꯅ ꯂꯩꯗꯣꯔꯤꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯍꯣꯂꯤ ꯌꯧꯔꯕꯅꯤꯅ ꯀꯟꯅ ꯏꯁꯩ ꯈꯇꯥ ꯐꯥꯛꯇꯣꯛꯄꯗ ꯑꯋꯥꯕ ꯑꯣꯏꯔꯕꯅꯤ ꯇꯧꯔꯣꯏ ꯍꯥꯏ ꯇꯧꯔꯣꯏ ꯍꯥꯏꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯕꯦꯟꯙꯧ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯅꯨꯡꯁꯤꯗꯅ ꯑꯩꯈꯣꯏ ꯀꯁꯥꯔ ꯑꯁꯥꯝ ꯂꯣꯝꯗ ꯏꯟꯗꯤꯌꯥ ꯃꯆꯥꯗ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯏꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯉꯥꯡꯁꯦ ꯍꯣꯁꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯣ ꯍꯥ ꯍꯥꯏ ꯌꯦꯡꯉꯤ ꯇꯧꯔꯣꯏ ꯍꯥꯏ ꯅꯪ ꯇꯧꯗꯩ ꯇꯧꯅꯤ ꯑꯩꯅ ꯇꯧꯕꯤꯅꯤ ꯁꯨꯛ ꯅꯨꯡꯁꯤꯕ ꯚꯥꯃꯣꯟ ꯃꯆꯥꯁꯦ ꯀꯅꯥꯝꯇ ꯅꯨꯡꯁꯤꯗꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯔꯥꯖꯦꯁ ꯁꯔꯃꯥꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯑꯣꯀꯦ ꯅꯔꯃꯗꯥ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯔꯥꯖꯦꯁ ꯁꯔꯃ ꯒꯨꯗ ꯅꯥꯏꯠ ꯄꯨꯡ ꯐꯖꯅ ꯇꯝꯃꯣ ꯃꯔꯝ ꯃꯣꯛꯅ ꯀꯣ ꯊꯟ ꯅꯨꯡꯁꯤꯕ ꯃꯇꯝꯅꯤ ꯚꯥꯂꯣ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯆꯨꯝꯃꯤ ꯏꯇꯣꯝꯇ ꯅꯨꯡꯁꯤꯒꯗꯕꯅꯤ ꯏꯇꯣꯝꯇ ꯆꯥꯒꯗꯕꯅꯤ ꯑꯣꯀꯦ ꯍꯥꯏꯕ ꯇꯧꯅ ꯐꯥꯕ ꯍꯣꯁ ꯊꯧꯅꯥ ꯐꯕ ꯍꯣꯁ ꯍꯥ 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 ꯒꯨꯗ ꯅꯥꯏꯠ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯕ ꯃꯒꯣꯜ ꯅꯠꯇꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯀꯩꯒꯨꯝꯕ ꯌꯦꯡꯕꯤꯔꯝꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ